Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. Bosemgi staff singi pen down strike handokpiyu haina IYAK na fundorakli. Lakh ani fawbugi farm loan sing collateral free oiragani haina Reserve Bank of India na fundokrai. Mayai Lambi Sembidabadagi miyamna Lambi Thingbagi Khongjang Changsingkrai Khongjang-loi nupi taruk police na fazingkrai. Pau sandona pizari. Bosemgi staff singi pen down strike handokpiyu haina IYAK na fundorakli. Board of Secondary Education Manipur Bosemgi handak nauna thau pugadaba chairman ge government na thorakpa order amana yumpham oiraga yaningdaba utpa khongjang ama oina Board of Secondary Education Manipur Bosemgi staff singna pen down strike tawshilakpa asi mahiroi khunai asigi yenglaga Indigenous Youth Association of Kanglaipai IYAK na haijarakli. Loinana mari leinaba authority na miyeng changbinaba pukning chingsilakli. Hiram asiga mari leinana IYAK gi General Secretary and Inauba Angomna Kutyek Biduna Press the Tadorokpa Cherol Asina Haribadi. Bosem Asi Mahiroi Kunai Asigi Yamna Maru Eba Lengaki Loshang Ama Oibana Maram Oiraga Staff Singna Tabak Lepagi Khongjang Asina Mahiroi Shingda Chauna Chaiting Ama Piri. Panba Yavadi Housing Manipurgi Oiba Official Date of Birth DOB Certificate Asi Bosem na Piriba High School Living Certificate HSLC Asina Oiribani. Masida natana hauzik lising ani kunmari kunmanga session gi HSLC examination su yamna nakshilakpa asina exam asida saruk yagadoriba mahiruishing amadi mama mapa oibisingi pukningda leitadaba langtaknaba phawhale hari Gerol asina hai hauzik mahiruishingi certificate correction amadi atai certificate tanthokningba asi staff singna pen down tawgoi khongjang asine yamna chauna chaithing piri Hiram asiga mari leinana authority singna atuba miyeng changbiduna hauzik mahairoi singna thengnariba chaithing asigi waroshin ama puthokpinabasu haijarakli Lakh ani fawbugi farm loan sing collateral free oiragani haina Reserve Bank of India na phangdorakli Reserve Bank of India na lebak asida leiriba bank khudimakta khanghanduna lupa lakh ani phawbugi limit ta leiba farm loan sing adu kokpinaba haikrai Hariba anauba kanglon asi mathang chahigi January thadagi chatnaba horagani haina RBI na phangdorakli Agricultural loans singi manungda collateral security amasung mortgage loinana margin deposit tawbasingna lupa lakh ani fawgi manungda leiba loan sing adugi damakta kanaba asi pigadawribani Loan loba matamda lam natraga atopa essence security oibagi thabak adusu lupa lakh amaga lising humpu phawgi oinadi amata changhalaroi hari Hauzik lebak asida leiriba potchegi mamal hengalakpa amasung agriculture gi lamda sale thadaba hengalakpa asigi yengluraga lauba singna agriculture gi loan asi puriba Meeyoi amagi oina lupa lakh ani phawba kanaba asi pigadawribani Nationalized Bank khaktanatana atopa cooperative based lenders singnasu thabak asi paikhatkadabani hari Mayai Lambi Sembidabadagi miyamna Lambi Thingbagi Khongjang Changsingkrai Khongjang-loi nupi taruk police na fazingkrai Lamdam asigi maru oiba state highway ama oiriba Mayai Lambi paring semjin binaba Manipur lengak amadi mari lenabasingda kayarak hana haijakhrabasu lengak na ngasi phawba thabakta onthokpiraktabagi mayokta Mayai Lambi paring asigi mongsanggaidagi sengmaijin phawbagi manungda leiriba maira paibi amadi club singi mihut singna akanba khongjang changsin bahukrai Ngasi ayuk pung nipalom chaba matamdagi maira paibi sing amadi miyam thoraktuna Mayai Lambi paringi wangoi bazar manakta Lambi Thingbagi khongjang changsingki Lambi Thingbagi khongjang changsingkre tabadagi masing yamlaba police personnel sing laktuna Lambi Thingliba miyam takthoknaba hotnaki Maduda nakal animakta achoba muknaba thokhi Lambi Thingbagi khongjang aduda saruk yakhibi maira paibi khomdombi chahi 58 thoicha chahi 50 soro chahi humpu humdoi amadi Zairani chahi 50 bu wangoi police ki kangbuna fazinki police ki thawong adubu yaningdaba phongdoktuna fazinkhiba Meeyoi sing khudakta thadokadabani haiduna maira paibi amadi miyamna akanba khongjang changsingki loinana masing yamlaba miyamna wangoi police station da thomjinduna fazinkhiba sing condition amata yaudana thadokadabani haiba demand tawduna police station gi mamangda famjinduna leikhi
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ Loyalam E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯅꯟ-ꯃꯅꯤꯄꯨꯔꯤ ꯑꯅꯤ ꯍꯥꯠꯂꯝꯕꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5:35 ꯔꯣꯝ ꯇꯥꯕꯗ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯒꯤ ꯀꯩꯔꯛꯇꯒꯤ ꯋꯥꯕꯒꯥꯏ ꯇꯥꯕ ꯂꯝꯕꯤꯒꯤ ꯀꯩꯔꯛ ꯄꯟꯆꯥꯌꯠ ꯘꯔ ꯃꯄꯥꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯟ-ꯃꯅꯤꯄꯨꯔꯤ ꯑꯅꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯀꯩꯔꯛ ꯌꯥꯋꯥꯕꯨꯡ ꯀꯩꯊꯦꯜꯁꯪꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯀꯩꯔꯛ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯗꯤ ꯀꯩꯔꯛ ꯌꯨꯅꯥꯏꯇꯦꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯀꯩꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯃꯤ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ, ꯃꯤꯆꯝ ꯃꯔꯛꯇ ꯃꯤ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ, ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯃꯤ ꯍꯥꯠꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯊꯨꯕꯗ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯔꯣꯜꯁꯤꯡ ꯌꯥꯎꯅ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯄꯥꯏꯈꯤ ꯍꯥꯏꯔꯤ꯫ ꯀꯗꯥꯡꯕꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯃꯔꯤꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯃꯤꯅꯤꯁꯇꯔ ꯗꯤꯡꯒꯣꯅ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯦꯛꯃꯥꯏ SCꯒꯤ ꯀꯗꯥꯡꯕꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯃꯔꯤꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ ꯗꯤꯡꯒꯣꯅ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯇꯥꯌꯔꯗ IAS RK ꯅꯤꯃꯥꯏ, CCSKꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝ, ꯁꯦꯛꯃꯥꯏ SCꯒꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ 5ꯒꯤ ꯖꯤꯂꯥ ꯄꯔꯤꯁꯗ, ꯄꯟꯆꯥꯌꯠ ꯃꯦꯝꯕꯔ, ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯃꯔꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯅ ꯃꯤꯅꯤꯁꯇꯔ ꯗꯤꯡꯒꯣꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯊꯥ 19 ꯍꯦꯟꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯩꯁꯅꯥꯝ ꯏꯕꯣꯝꯆꯥ, ꯅꯤꯉꯣꯝꯕꯝ ꯖꯦꯝꯁꯟ, ꯈꯨꯃꯟꯊꯦꯝ ꯔꯣꯕꯤꯟ ꯑꯃꯗꯤ ꯅꯣꯡꯊꯣꯝꯕꯝ ꯃꯥꯏꯀꯦꯜ ꯗꯦꯚ ꯃꯉꯥꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯁꯦꯛꯃꯥꯏ SCꯒꯤ ꯂꯥꯏꯔꯦꯟ ꯀꯥꯕꯤ, ꯀꯗꯥꯡꯕꯟ GP, ꯈꯨꯔꯈꯨꯜ GP, ꯐꯨꯝꯂꯧ GP, ꯈꯣꯡꯉꯥꯝꯄꯥꯠ GP ꯑꯃꯗꯤ ꯃꯌꯥꯡꯂꯥꯡꯖꯤꯡ GP ꯄꯨꯟꯅ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ 5ꯒꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁꯅ ꯁꯤꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯃꯔꯤꯒꯤ ꯈꯨꯕꯝ ꯑꯁꯤ ꯁꯥꯗꯨꯅ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯊꯝꯖꯤꯜꯂꯝꯂꯦ꯫ PWDꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯣꯏꯕꯅꯤ ꯍꯥꯏꯕ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯀꯥꯏꯔꯪ ꯃꯃꯥꯡ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 3ꯗ ꯂꯩꯕ ꯊꯣꯛꯆꯣꯝ ꯁꯪꯀꯔ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯛꯆꯣꯝ ꯕꯤꯍꯥꯔꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯊꯝꯖꯤꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯂꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯊꯝꯖꯤꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟ ꯕꯤꯜ ꯍꯥꯎꯁꯇ ꯄꯨꯊꯣꯛꯂꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯂꯣꯛ ꯁꯚꯥ, ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯃꯇꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯆꯞ ꯃꯥꯟꯅꯅ ꯄꯥꯡꯊꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯆꯠꯊꯒꯗꯧꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯤꯡꯊꯝ ꯃꯤꯐꯝꯗ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟ ꯕꯤꯜ ꯄꯨꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ ꯆꯠꯊꯒꯗꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯡꯒꯤ ꯂꯤꯁꯇ ꯌꯥꯎꯔꯛꯂꯦ꯫ ꯕꯤꯜ ꯑꯁꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯂꯣ ꯑꯦꯟ ꯖꯁꯇꯤꯁ ꯑꯥꯔꯖꯨꯟ ꯔꯥꯝ ꯃꯦꯘꯋꯥꯜꯅ ꯄꯨꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯗꯤ ꯏꯟꯗꯤꯌꯟ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ 129 ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2024 ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯂꯣ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2024 ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯑꯦꯄ꯭ꯔꯨꯚ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ MPꯁꯤꯡꯗ ꯁꯔꯀꯨꯂꯦꯠ ꯇꯧꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗ꯭ꯔꯥꯐꯠ ꯕꯤꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯇꯝ ꯑꯃꯠꯇꯗ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯒꯤ ꯃꯇꯨꯡꯗ ꯂꯣꯛ ꯁꯚꯥꯒꯤ ꯑꯣꯏꯕ ꯑꯍꯥꯟꯕ ꯃꯤꯐꯝ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯂꯥꯎꯊꯣꯛꯇꯨꯅ ꯈꯪꯍꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯗꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯇꯝ ꯑꯃꯠꯇꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯝ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅꯈꯤꯕ ꯏꯂꯦꯛꯇꯦꯗ ꯄꯔꯁꯟꯁꯤꯡꯒꯤ ꯇꯥꯔꯝ ꯑꯗꯨ ꯂꯣꯛ ꯁꯚꯥꯒꯤ ꯐꯨꯜ ꯇꯥꯔꯝ ꯑꯗꯨꯗ ꯑꯦꯛꯁꯇꯦꯟꯗ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯇꯝ ꯑꯃꯠꯇꯗ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯌꯥꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯤꯂꯤꯃꯤꯅꯦꯔꯤ ꯁꯦꯁꯟ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔ 12ꯗ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ WMCꯅ ꯁꯤꯟꯗꯨꯅ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ 5ꯁꯨꯕ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯁꯦꯁꯟ 2024 ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯣꯏꯔꯥꯡꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯦꯁꯟ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯁꯔꯨꯛ ꯌꯥꯒꯗꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯥꯏꯋꯥꯟꯗꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯉꯥꯡꯕꯝ ꯁꯥꯟꯇꯤꯀꯨꯃꯥꯔ, ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯦꯟꯂꯦꯟꯗꯒꯤ ꯔꯥꯝ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯣꯏꯅ ꯕꯤꯁ꯭ꯋꯖꯤꯠ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫
ꯕꯣꯁꯦꯝꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯅ IYAKꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯥꯈ 2 ꯐꯥꯎꯕꯒꯤ ꯐꯥꯔꯝ ꯂꯣꯟꯁꯤꯡ ꯀꯣꯂꯦꯇꯔꯦꯜ ꯐ꯭ꯔꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯔꯤꯖꯥꯔꯚ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯏ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪꯂꯣꯏ ꯅꯨꯄꯤ 6 ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫